Ministry of Home Affairs के special team amaga Arambai Tengol की luchingpurel Korounganba Khuman luchingba unit commander sing yaoba team amaga Sana Konung unnaduna houjik Manipur thokliba irang asigi matangda wari shannakhre Arambai Tengol की Phirep Hongba Leite Khongpham Amatta Handokloi haina Korounganba Khuman Ministry of Home Affairs के special team aduda phongdokhre hairi Presna fangba pau magi matungi na ngarang namidang ining thau sana jawba leisembagi leifam Sana Konung da pangthokiba wari sanaba aduda center ki maikaidagi hanagi IFS officer AK Mishra IV ki joint director New Delhi ki Mandip Singh amade joint director SIV Imphal Rajesh Rihari Kambal Sarugya ke wari sanaba aduda Arambai Tengol ki maikaidagi luchingpurel Korounganba Khuman Lamdam asida leiriba illegal immigrant sing kumjali sing maga chamapan yankai mathoi da base year oiraga NRC mapung phana chana hanba kumjali sing chamapan yankai mathoi da base year oiraga chathaba NRC da chandaba sing masa gi maram da halan khiba suspension of operation su gi chana kangon wangba designated camp sing dagi thorakba Mihami Punchatharagliba Kuki militant sing of Masagi designated camps sing the Layhanba, Maduda Yadaba Sina, Su the Giloktopa, Myanmar the Changsilakliba refugees sing, Mizoram detention center to Oinasip Tohanba, Indo Myanmar border Ningtin offense in Toba, Michang Mikai Nine Tabak Toriba, some rifles Kimahuta, Atopa neutral over paramilitary force in Sendopa Amade, Kuki illegal immigrants sing Sadul Tripolist the Giloktopa Hybenachingba Wafamkia, Home Affairs Kimut sing the Thamke. Arambai Tengol na thamli buwafam sing asi athubada thabak ton thokpiduna lamdam asida tangdu leitaba hanjilakna bahona biu miyam gi kholau si thabak to onthoktriba fawba Arambai Tengol na lebliba khongpham asi handokpa leiroi haina mahangna chetwa fam thamki haina power sinama khatari